Kurumjari ISTV News Bank tabi puno po taranok seri hauja hanbudang asigi mului po paulu bisi Mioi kujo karana kalup masal gi marakta nungsinada na basinba manbagi thong asi larik maik sat pa wat padigi oibi yai haina Education Minister na phongdokrai hauja pau sandrong pijri Manipur da mioi kujo karana hek kanglup amada nungsinada na ba amadi nungainada na basinba manbagi thong asi larik maik sat pa wat padigi oibi yai haina Education Minister Moirangtam Okendrona Jem Hall da pangthokpa larik maik salan na bagi thorom da haikre Adult Education State Literacy Mission Authority na sindro pangthokpa thormaduda Adult Education ki Commissioner BB Sharma Tamelongi ADC gi Chairman ke Humalia Bau amadi State Literacy Mission Authority ki Member Secretary Abdul Salam na maroi bamyoi singwana sarwaki Namidasi mari lenen status gi Best Model Adult Education Center amadi Adult Education Center marida manapi ki Mamang na pangthokba quiz competition da makomatang tarabasing da manamatum piduna puning thawatki Commissioner BB Sharma lisingani taramathoi gi census reporter India gi oina literacy rate asi sada humbutara mari oiki Manipur gi na sada humbutara Nepal yoki Jatiyama sakolhanbada literacy na yumpham oibamaramna mipum khudimak larik mayek salhana bahona si haiki Education Minister M Okendrona mipum khudimakna larik mayek satlabadi yelongai dagi sanarakloba wakhalon singa siningthina bab tanarabadi amaga tokhai tanabagi wakhal lerakloi hena nungsiba purakpa ngaungari haiki nungsina kundang ngari do Manipur sida mi kujo khara ngariba apik wakhal kharagi hek nathai manjal lage krenga sense wala bakang lu pemana muaina pemana bedakang lu pemana sauna besinba mang ngomong da jangsin baga se mayek cakawat madagi ni lo bi yedna masih koi mayek si khajana chalal tara ba laik si khajana hen betara ba leidi ko wakhal lo che khajana hen betara ba adugal Manipur da puari da lagi na ba chilina oi bagi pai sa bagi wari si khagal lo ba da da koi jing kam hindu musliman nungsinagani masigi nungsinabagi please to tori ba purokte belabi se World Physical Therapy Day gi thorom ngasi Imphal gi Kuki in the All Manipur Physiotherapists Association sin pangthokre Populations Dynamic and Quality of Life haibatim da pangthokpa thormaduda MLA L Nandakumar Family Welfare gi Additional Director ke Rajo Amadi All Manipur Physiotherapists Association gi President ke Rita Namaru bemi singwena serugaki wangang khibasina fangdong na khibda malem gi isel asida haksang pan thamba haibasi yamna maru oire physiotherapy asigi kanaba singasi phobo mipung khudimakna mapung phana khangmangamdri physiotherapists kaya leirabasu makhoi bubsizna phong khangdana lehenba sina health sector da asoba ahoba ma lehele haina fangdong na ki MLA Nandakumar na physiotherapist ki kanaba si mipung khudimakna khanganba masung fangana bahona batangai fadre mari leinaba department na district khudimakta physiotherapy center amamam hangto haningi haike laiba sentiva matung so noina tabariba awareness karga portara si yala nege khangam damne hojike yamna awareness amal lagdana masi laiba moigi role se ya mornore masi prajapano na khaminaba moi usu assess ba moina tawisi kutika khanan ba kholan ba haibese yamna darar koi professional physiotherapist ki association ba tawba wal physical therapy demo doctor se mase successful position United Naga Council UNC ge banamaram oiduna mapalamdagi thau marangkaina pusilakpa yadabasina maram oiduna pamsingda thau ningthina fangnadriba sigamari lenena Consumers Affairs Food and Public Distribution Department gi director na lusingba kangbu amana pamsingdi satuni yangchangkre namit mangani henbagi petrol stock the lady hairi haina official singna phongdoki Miam nasu pangnaroi khanduna thauka hena loksinbagi hainabi se thadok piu gari da natana topa patra da thauloba amata yaroi haike Mari mangani dagi ban lairena bagi mayamna thau phangroi numi paina bagi awab siko na ba instruction makada koi kanna hona zabadagi hojik PCTC pamsile da koi han thangje numi dagi IOC da thau pi gidaga su namai sing da thau pi gidaga su akoina station na mayam no hojik Jarkin system si akoi kanna hona sabne thing base instruction ni makada jarkin thing badagi hoji Manipur gi miyam sing da thau phangdagi awab si yam china koi hai biare thau liter lising kun gi me da song the hoji miyam na matin pang bi ma ma sung akoi staff sing ama lai ru miyam china hona badagi ayo sida thau lak ta phau da hoji PCTC adigi ama ate kom rai NRL adi khabam adi uri po hoji thau marang kaina lai
ꯃꯌꯥꯝ ꯈꯥꯎꯒꯤ ꯑꯋꯥꯕꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯃꯤꯠ 4-5 ꯇꯔꯥꯅꯤꯒꯤꯗꯤ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯈꯥꯎ ꯌꯥꯝꯅ ꯈꯔ ꯐꯨꯜꯅꯤ ꯄꯤꯔꯤꯁꯦ ꯒꯥꯔꯤ ꯃꯆꯥꯗ ꯂꯨꯄꯥ 500 ꯑꯗꯒꯤ ꯑꯆꯧꯕꯗ ꯂꯨꯄꯥ 1,500 ꯃꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯖꯤꯛ ꯄꯤꯖꯔꯤ ꯃꯁꯤ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯃꯁꯨꯡ ꯑꯣꯅꯔꯦꯕꯜ ꯃꯤꯅꯤꯁꯇꯔꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯒꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯦꯁꯤꯁꯇꯦꯟ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯈꯥꯗ ꯁ꯭ꯇꯥꯐꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯖꯕꯗꯒꯤ ꯃꯁꯤ ꯃꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯗꯒꯤ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯨꯑꯣꯏꯅ ꯃꯦꯟꯂꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯍꯧꯖꯤꯛ ꯆꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯅꯔꯗ ꯄꯤꯕꯁꯦ ꯑꯩꯈꯣꯏ ꯌꯥꯔꯤꯉꯩ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯍꯟꯖꯗ꯭ꯔꯦ ꯌꯥꯗꯦ ꯍꯥꯏꯅ ꯂꯧꯕꯤꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯎꯒꯤ ꯁ꯭ꯀꯥꯔꯁꯤꯇꯤ ꯂꯩ ꯃꯈꯩꯗꯤ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯀꯟꯖꯨꯃꯔ ꯑꯦꯐꯤꯌꯔꯁ ꯑꯃꯁꯨꯡ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯈꯥ ꯑꯗꯨꯝ ꯆꯠꯊꯖꯈꯤꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ MSF Thawal District Committee की ओइना लिसिंग अनि तारामरी तारामंगा के थौ पुननबा मोहम्मद रफीसुद्दीन अमदी टी बिक्रमजीतपु प्रेसिडेंट अमदी जनरल सेक्रेटरी ओइना खनबग लोइना अतै एग्जीक्यूटिव मेंबर क्यासु खल्ले हाइरे हौजिक मखातबा पाउ कैमरा पीद्रिङैदि मोइना तिम्बा प्रेम थंगमिनसे ब्रेक मतुंगदा तारामनो मोक्सरी Siri Siri Govindasji Temple Board Bill lising ani taramari asi handok to batarabadi sangsilpa khongjang khudimakta kanglai park leimasilon apunba marupna chogot kani hairi Sangai Pro FCI ge mamangda leiba block development officer oiba khundrafam job gi geta masakhang da myoi singna ngarang hand grenade ama thonba thongbu yaning da phongdoktuna ngasi Sangai Pro mamang amasung maning lekai mara paibi singna wakan mifam chathakre Saubagi luine bina pungdorok pada thong asi kanana karigi damakta chatakibano haibidu sabsana khangde makata nasigumba thogdo asi matungda amu ana tobiganu haike kai sida thogosida mayam keno toriba yumda phom thamamdana kholamdana tawbasi tawhaningde atei akoi ida hudi tawkhre ko ado matungda laikai leiriba kholiba mayam sida amu hanna phom nung thamdana khotana laikai sida aki akhang tawdana tawhanbi base tawhanbinu ansima tang National Urban Health Mission की मखादा नोमिगोइबा orientation program ngase Imphal के DC complex ta leiba SIRD की hold pangthokre District Health Society Imphal na sin pangthokiba thormaduda Imphal के DC M Joy District Health Society की Mission Director Imphal के Chief Medical Officer Dr Pusparai amadi IMC की Chairperson Nimai Sharma IMC Executive Officer NG Utamchu Sarwaki Imphal के Ward number 19 dagi Kuntaru Fabugi Councillor Singna Saruyakiba Torum Aduda Wangang Kibasingna Asigumba program asi Miamgi Apapakongtangni program asi Makada Asa Singbu Kangatuna Yumthong Kudingda Ana Ayak Singi Todang Sing Lohonduna Lamdamasida Anabala Hendanaba Torangni Invaliski DC M Joina Aikoi Mui Bida Quaidi Maru Odibasi Haksang Fana Tamba Haibisini Mipung Kudimakna Masamo Nadana Lainaba Section Naba Torang Lohot Kadamani Haiki health sector is the priority area in the city. So, one of Assam and Hamna one of us in Valimaro, sector is a priority period. Even resource development with Makada, announcing Panma, direction Panma, Sam and Wakadi, and I some Manawi I mission the city Panda Musit no Hanoda. I will put him on us also don't know the city. Loisalapanga Sing Muribo, Amukan Pizri. Mui Kuzo Karana Kalu Masel Gimarakta, Nungsinada Nabasinba Manbit Hong say, Laring Mayek said, but what Padigi Oibi Haina, Education Minister now from the plane. Housing has been to the fall, but I'm slow, Tabu Ponopo, Amukana,